NIT Manipur Contractual Non-Faculty Employees Welfare Association matam kuina waraklaba NIT Manipur gi non-teaching contractual staff sing direct oina losin biyo hai bi yauna tongan badabi sing tawduna khongjang changsilakpa ngasi su leptri ngasi su association gi thosel makada NIT Manipur gi office complex da wakat khongjang changsili khongjang adu da saru ya kiba staff sing na Phongdorakli da association na tha sigi kundagi lep leitana khongjang changsilakpani adubu NIT Manipur gi director amadi makok thongba official sing maikei dagi ngasi fawda wafam amata Phongdorakli Madugi Mahota staff ahum atamna thabak tagi lauthokna honarakpabu yaningdi maram aduna lakadurba ningthokaba numit phawgi manungda mari lenaba sing maikei dagi Saba wafam khangandrabadi Henna Kanba Makhal gi Khongjang Changsinnaba sem Saba Loire haiki ngasiga thana numit taraga marini chupna aikoina sidin protest tawjarakpa sidaisda ngasi phawbagi manungda authority gi maikei dagi haibadi director masama ki maikei dagi huji phawbagi oiba aikoi sidin protest tawjariba employees ni mafam da kai wafam amta haiba laitri aduga ngarang si aikoi register gu unaba matamda ngasi haiba ngasi gi asidajida aikoi makoi ga phamin naga resolution ama puraknaba kanna honagani haiduna haibiramdo hojik director ngasai ayuk mahak pungkhai ama matam lauramaga director hangare aduga register jiksi lakidre aduna NIT authority na aikoy tawriba minamba se masi aikoy tumina leiraga akoy sum khanga leiba ngamoy adugi mahutta makoy ga negotiation tawnabagi mahutta makoy na aikoy gi contract staff ahum particular oina personnel oina order thoba matungda makoy na akoy irang asi namdhanaba threaten tawrpase masima yamna condemn tawi masima handokadabani yamna athuba matamda authority na aduga hairiba aikoy gi order sing asi amadi aikoy gi demand sing asigi negotiation oina authority gi maikedi aikoina matam asi ningthaukaban numit phawpai aikoy matam pijari ningthaukaban numit sigi numit asimakta da kariguma negotiation tawnabagi natraga wari sananabagi tanja ama pidaba taragadi hairiba numit asimakta da aikoy gi contractual non faculty staff singchina aikoy administration block asi aikoy thinjinbagi khongjangji aikoy chapchana lepaga leire aduga mari lainaba aikoina chithi pijagriba aikoy gi government gi oiba organization sing na su aikoy gi mogi mafam da so aikoy appeal tawjare aikoina chathajari si aikoy hekta aikoy gi demand ji phangnana bani haidana aikoy solonjal lakun natte aikoy matam chang na numit taraga mari ne aikoy matam piraga yamna peacefully oina aikoy wari sanana ba tanjani bani adubu minung sigi wang muda director asina mapal lamgi Bengali oiba maramna aikoy mete masagi sentiment se khangdabra kaino mang usitta dana tawbugi mong se aikoy madu penda dana aikoy hairiba ningthauka ba numit hairiba numit message da aikoy sungjo isodan maki makoi gi authority gi maikei dagi unana ba natraga negotiation tauna ba tanjama pirak daba taraga di aikoy sungjo isoidana aikoy administration block se aikoy so lolagani haidana aikoy mayang phomda phongdok chari